ꯂꯩꯃꯈꯣꯡꯗ ꯂꯩꯕ 57 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ JACꯅ ꯏꯃꯥ ꯏꯕꯦꯜ ꯑꯃꯗꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤ꯫ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨꯒꯤ ꯂꯣꯏꯅꯕꯤ ꯑꯀꯣꯏꯖꯝ ꯅꯤꯡꯉꯣꯜ ꯂꯥꯏꯁ꯭ꯔꯝꯃꯣꯡꯕꯤ ꯕꯦꯂꯔꯥꯅꯤ ꯉꯁꯤ ꯀꯁꯥꯔꯗꯒꯤ ꯃꯅꯤꯄꯨꯔ ꯌꯧꯔꯛꯇꯨꯅ 57 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯤꯟꯅꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯦꯡꯂꯣꯏ ꯍꯥꯏꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤ꯫ JAC ꯑꯃꯗꯤ ꯀꯃꯜ ꯕꯥꯕꯨꯒꯤ ꯂꯣꯏꯅꯕꯤ ꯌꯥꯎꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒ GOCꯒ ꯎꯅꯅꯕ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 4 ꯇꯥꯔꯝꯗꯥꯏꯗ ꯎꯅꯕ ꯀꯧꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯅꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕ ꯂꯩꯇ꯭ꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯀꯃꯜ ꯕꯥꯕꯨꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯀꯟꯅꯕ ꯊꯥ ꯑꯁꯤꯒꯤ 19 ꯐꯥꯎꯕ JACꯅ ꯃꯇꯝ ꯊꯥꯈꯤꯕ ꯑꯗꯨ ꯂꯩꯉꯥꯛꯅ ꯑꯃꯗꯤ GOCꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯃꯤꯌꯥꯝꯅ ꯊꯥ ꯑꯁꯤꯒꯤ 19ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ हौरखिबनी। मेरा बच्ची को हेल्प करो, मैं जिंदा मेरे बच्ची को जिंदा चाहिए, जिंदा मैं फ्यूचर ले जाऊंगी। ये मैं पता चला इस दिन मेरी बहुत बिजी हूँ, उसका फोन कांटेक्ट नहीं हुआ। 6 बजे से मैंने फोन किया, स्विच ऑफ। क्यों स्विच ऑफ इसका ऐसा करके मैं किसी को मैं फोन किया कि क्या है वो अंकल का फोन क्यों स्विच ऑफ है, अंकल अभी तक घर में नहीं आया, ना पता क्या है। मैं तो पूरा पागल हो गया। मेरे मांगे मेरा पति जिंदा चाहिए, मेरे पास भेज दो। अभी हम लोग का कैंपस में गुम हो गया, हम लोग ढूंढ के हमको देगा। जब तक नहीं मिलेगा हड़ताल कर इधर खाना पीना छोड़ के मैं इधर बैठूंगा।